Hello guys, mayam boy ahum suba video da ahum suba Seireng da mayam taram nokchari. Mayam ngasi aina thika doriba Seireng se asigi ming ANAABA kawi. ANAABA se habdi mayam na karamba ANAABA no Kari ANAABA no karamba layong ori jano dudi Seireng se tabi daga mayam na khngbirmmani heina asa taujai. Ado mayam wa mana haukiba Seireng ani habdi mamangi Seireng ani marup amadi punsida mayamna jamna support tobiraki jam nungsiba piraki adugi damakta mayambu thagatchari phongdokchari hana thagatchari phongdokchari mayam yamna nungsi mayamna adumaina nungsiba pirakpa adumaina support tobibase engona yamna motivate oi mayam aduna Seireng se mathang iba ngamlibani atai su iba ngamba hoijage mayamna support tobiyu mayamna nungsibiyu ado ngasigi ahum suba gedoriba Seireng se pathokcharage Seireng je thidokcharage mayamna munna taminarasi Seireng asi amadi video asi yengminarasi mayam ai Seireng asi thiba haujarage. ANAABA karamba layongno nangna naribado hidak langthak charaga falkibadura natraga hidak leitaba ANAABA hakchangda naribra natraga wakhalgi layongra wangna pairiba cheklana hangli aibu uraga nakhoisa paininglibra natraga isase thudeke singlibra lamje loi marupna hangli maikei chumna chendawribra natraga khuro yetke ninglibra leikolgi leirang na hangli heklaga na pada chinbi dawribra natraga khongnet na dawribra asuk chingnariba karigi tasinga nangse ANAABA paklabra narabadi layeng thokpiu nare haibado yabiyu leina na hinjallabadi punsi manglakkani natomta layeng jo hidak leitrabadi wang na pairiba cheklado ningtamna paijasanu masa thudeke khallunu cheliba lamjendi pantung yokna chelu lamje loida khurau thanglu leikol gi leirangdi napada chimbisi khongnetuna pap langjaroisi afaba wakal khansi midyang chumna yingsi afaba thabak tausi karimata ngamdragana tuminna leisi nangi ANAABA do soidana kokani mayam matang asida Seireng se loijare. I hope to mayamna Seireng asi loina tabi amadi pamjabeini haiba ado mayamna Seireng asi pamba tarabadi pambirabadi mayamna like taubiyu share taubiyu amadi aigi channel asi subscribe taubiyu aduga roiboina mayamna haigadabadi mayam aingonda haidi motivate tawribase mamangsu haijagre asum taubiyu nungsiba samutpiyu mayam ai mathang Seireng ijarakani aduga wamana mayamna haidi ihaningba topic leirabadi mayamna phajaba topic leirabadi mayam asum aingonda comment ta suggest tobiro ai inaba hona jage ado mayam yumda cheksina leibiyu amadi nada yektana leibiba aisu nada yektaba oijage ado mayamgi mafamdagi bidai lawjarage ngasigi oina video si matang asida loisinjarage next video da amuk thengnarasi mayam bye bye.